ꯄꯥꯎꯁꯤꯗꯤ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔꯗ ꯇꯧꯖꯔꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯂꯥꯛꯀꯗꯧꯔꯤꯕ ꯑꯁꯤꯒꯤ ꯃꯥꯡꯑꯣꯏꯅꯅ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈ꯭ꯔꯦ ꯕꯣꯝ ꯑꯃ ꯂꯩꯔꯝꯂꯦ ꯌꯨꯅꯤयꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤत ꯁꯥꯍ ꯂꯥꯛꯂꯤꯕ ꯇꯥꯡ 16ꯗ ꯂꯥꯛꯀꯗꯧꯔꯤꯕ ꯑꯁꯤꯒꯤ ꯃꯥꯡꯑꯣꯏꯅꯅ ꯏꯝꯐꯥꯜ ꯋꯦꯁ ꯄꯨꯂꯤꯁ ꯑꯃꯗꯤ ꯏꯝꯐꯥꯜ ꯏꯁ ꯄꯨꯂꯤꯁꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯍꯧꯈ꯭ꯔꯦ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤत ꯁꯥꯍꯅ ꯏꯝꯐꯥꯜꯗ ꯂꯥꯛꯄꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡ ꯆꯟꯕ ꯃꯐꯝ ꯀꯌꯥꯗ ꯄꯥꯛꯁꯟꯅ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈ꯭ꯔꯦ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯀꯣꯟꯖꯦꯡ ꯂꯩꯀꯥꯏ ꯀꯣꯅꯥ ꯊꯥꯕꯤ ꯅꯤꯡꯉꯣꯝꯕꯝ ꯂꯝꯈꯥꯏ ꯑꯃꯁꯨꯡ ꯅꯣꯡꯁꯥꯕ ꯀ꯭ꯂꯕꯀꯤ ꯃꯐꯝꯁꯤꯡꯗ ꯆꯠꯊꯈꯤꯕ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯑꯗꯨꯗ ꯑꯄꯨꯟꯕ ꯌꯨꯝꯊꯣꯡ ꯆꯥꯃꯔꯣꯝꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏ 150 ꯔꯣꯝꯗ ꯚꯦꯔꯤꯐꯤꯀꯦꯁꯟ ꯇꯧꯈꯤ ꯑꯃꯔꯣꯝꯗ ꯏꯝꯐꯥꯜ ꯏꯁꯀꯤ ꯑꯣꯏꯅ ꯄꯨꯔꯥꯅꯥ ꯕꯥꯁꯕꯥꯔꯤꯒꯤ ꯃꯐꯝꯁꯤꯡꯗ ꯆꯠꯊꯈꯤꯕ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯑꯗꯨꯗ ꯌꯨꯝꯊꯣꯡ 40 ꯔꯣꯝꯒꯤ ꯃꯤꯑꯣꯏ 140 ꯔꯣꯝ ꯚꯦꯔꯤꯐꯤꯀꯦꯁꯟ ꯆꯠꯊꯈꯤ ngasi ayuk Impal East amadi Impal West ki civil police amadi commando khutpu aduda thiba humbagi thabak sathaba aduda mi phami pungi paudi leite nagalamromda Impal East district police na section thawang lakut ingai cherak asida kongba kaithil da bom ama amuba cherang amada jomlaga leiramle hairi bom adu khongnang amagi makhongda sakang da basing thamlamba thengnaki Manipur police bomb expert team laktuna bom adu laktoktuna yengbada kilogram ahum lumba sakti leiraba RCIED oramki bom adu lauthoknaba matungda dispose taunabagidamak irilbung police da sinaki nagalamaromda lukhozai jaugi case government high court da appeal chatgadabani UF handakda NDNPS ki special court amana yamlaba drug konana fakiba Chanden district ki hanagi ADC chairman lukhozai jau marhalaitre haina thadokrabasu mahaki matangda sathakiba investigation da lamdamasigi myamna pendaba kya leibana maram oiraga matak thongba court amada Manipur government gi mari leina pasing appeal chatkadabani haina United Front Manipur na thadorpa zerol amana haire zerol asina bakatana phangdorakhibagi matung inna lukhozai jau thadораkraba matung jaubo phabada azoba thodang lokhibi ASP Brindana mangonda ikai khumnaba utana pigiba Chief Minister's Police Medal for Gallantry handokre Masimak lenga kasigi onadi jamna ikai ningai de nupi police officer asina medal asi handorok matamda lenga kasina wakal khantaduna thabak paikhatpagi mahutta haujuk phawa karimata khangsin usinadana leire NDNPS ki special court amana lukhosai jaubo mara leite haina thadokhiba asina maram oiraga lamdam asibo drug dagi kanaba honabaki mahutta manganana oina honarabra aibagi singnaba kaya ama miyamda pokhalle Chief Minister NP na haudoki ba war on drug ki handok leitre lamdam masida government drug ki mayukta tongan bat lo kya semdona thamlabasu mapung phana implement tawdabana maram oiraga lamdam masida drug thingba ngamdabane hauzik leiriba government asina lamdam masida chatharagli ba drug war asi thamoi singna thingge khallabadi aten matamgi manungda thingba ngamgani haina front asina makhata na phangdokhiba ga loinana war on drug ki handok lehlu haina ragle naga issue loisana ba political party ki losing ba sing kok sungsin aduna khanakre matam kya ki mamang dagi che nutuna lakliba naga political issue athuba matam da loisina ba Nagaland gi Chief Minister Nefirio amasung opposition leader Zeliang anina khanakiba ga loinana hiram asiki matang Central government na paikhatpam thokpa thabak sing paikhana ba apel tawre CM Rio amasung opposition leader Zeliang Nagaland peace amasung unity purakna ba honagani haina phongtokhiba ga loinana naga organization sing jauna Central government na atin ba matam gi manungda santi gi wari chana ba sinkadabane Naga political issue asi sahi kaya gi mamang dagi thoktuna lakle Naga gi oiba organization kaya chayna ba asi loisana ba honara basu center ahin ba miyang chang dabana maram oiraga ngasi phawa mai pak pangamdre hiram asi gi matang da luching ba ani asin auki ba October kunda unit home minister Amit Shah unaduna wari sarure madugi matung Nagaland government na naga gi oiba civil society organization sing political parties sing ex parliamentarian amasung public leader sing da wari chana ba gi apamba pangdorakle Nagaland government ki opposition party da leiriba NPF nasu naga political issue loisina ba honabada paikalak padabak thorum khudemuk da mateng pangkhari aina phongdorakhiba ga loinana party asina naga phurup ki damak matam leiba khibukta matam leiba khudimuk ta lepli aina so phongdorakle atopa pau amadana Cambodia na Thailand ga lona bangam khai singda ngak san bagi thabak kangkhatkre Thailand gi chamut sakhonda COVID-19 anabam yoi chamga ki badak da thengnare haibagi pau tabadagi Cambodia government angam khai ngak chen bagi thabak kangkhanaba mafam adugi authority singda nomaichin bitha khangankre samut sakhon asi Cambodia ki ngam khai dagi kilometer chahumrom lape Thailand ki konung Bangkok tagi khanung supta kilometer 9 lap province da makhatan laina sandok tana ba lockdown hokre
Thailand ga lona ba Cambodia gi province ki ngamkhai paring de leiba authority sing jamna kanna mitna singna leigadabani amasung changla pomiyoi pram ki health check tawgadabani makhoi gi body temperature scanning tawgadabani amasung makhoi bo health declaration form sing mention langadabani aina Cambodia gi health minister Mambun Hengna Cherol amada phongdokhe Cambodia da changla pomiyoi pumba tangai fadana namit tara marini gi quarantine tawraga leigadabani amasung makhoi gi sample sing lawgadabani amasung Pasteur Institute of Cambodia National Institute of Public Health Adragana Siem Reap Provincial Hospital da makoina Cambodia da sanglakpa numit adamakta da test taunanaba thagadabari aina makna makatana aige bonhengna haiki kanagumba ama nupi oigera nupa oigera masada COVID-19 ki layu urabade pre hotline 1115 da phone tawgadabane Cambodia da hokiba numit mangadi asigi manuda COVID-19 naba miui amada thengnadre Health Ministry ki report matung ina ning thawna pan ba aibak asida hauzik phobda COVID-19 na naba mi gi masing punna sahum phogan di thoi chokre laina asin haduna mi sibagi pau hauzik phabo leitre mioi sahum ni phoga mangana naba phakre CM da component mangagi spiritual circuit inaugurate tawkre Chief Minister na Swadesh Darshan scheme gi makhata paikhatpa Manipur gi spiritual circuit ngasi hauna bi matung ina inaugurate tawkre Department of Tourism Government of Manipur na sinduna ngasi Manipur State Film Development Society Impal da pangthokiba thauramda hariba spiritual circuit adu inaugurate tawkibane hariba spiritual circuit aduda component manga yauri component sing adudi Sri Govindaji Temple Sri Bijoy Govindaji Temple Sri Govinath Temple Sri Bangsi Bodon Temple amadi Sri Kaina Temple ne Ministry of Tourism gi Swadesh Darshan scheme gi makha lupa crore jangkhayum doi changna development project asi state asigi public works department PWD na work agency oibane thauram adugi athoiba atiti ki warol da se minister and berena phangtoki bada state sarkar tourism sector gi jakwa thawang da ahian ba priority piri aike thauram adu da union minister of state for tourism and culture Sri Farhat Singh Patel na presidential ki warol piraduna spiritual circuit asibo loisin bagi da state asigi miam da apen ba phangtoki thauram adu da agri minister oinam logoi singh na guest of honor oibaga loinana Water Resource and YAS Minister Latpau Hauki, Education Minister S. Rajan, Transport and GAD Minister Bungjagin Balte, CAF and FD Minister Thoksom Satyabrata, Mahut Minister Okram Henry Yauna MP Singh, MLA Singh Chief Secretary Amadi Sarkar gi makokthongba official kiasu sarugyaki haire. Maragasida court namara laite thado khrabalu khosai jau okre. Lupa crore kuntaret rongi drug ki case to senaripa matam sangna jendal leiruraba Chantel Autonomous District Council ADC chairman lukosai jau Elias sesai jau court namara leite haina thadokraba matung ngasi phakpu opagi tharoma mamori da pangthokre Cookie Women Union amadi Human Rights More jauna tongan ba cookie organization singna sinduna pangthokiba mahakpu opagi thorom aduda yamlabam yamna khongchat amaga loinana okay khongchat aduda saruk yakiba singna long lip lokhosai jau court ki mathau tawgadabane sarkar ki mathau tawgadabane miyam ki mathau tawbiyu mak thadokpada miyam na protest tawba yaning de haiba kholauk sing lauki haire nagala maromda jati gi jumberil sing kan bada thodang lomina si sarkar amasung maira baibi yauna tongan ba lanai lup singna nisa gi mayuk ta khongsang changsin duna nisa thingda ba honara basu lamdam asida nisa yonba amati chaba gi chang yam nawang khalakle Manipur Sarkar na civil police yauna district singda leiriba napna hauzik tamthirba nisa heroin number 4 thingna ba akakna pa thawang amagi makhada nisa yonba amasung chaba phabagi thabak chathare morelom dagi pusilak pa heroin number 4 yauna nisa gi potlam sing phabagi jangsu yamna wangle adubo nisa yonba miyoi sing pharabasu ain go iba matik chaba dandi matam sana piba ngamdana leire masi maru oina nisa gi karbar tawriba miyoi sing gi marumda sarkar gi sakti paiba miyoi sing yaurabani haibagi singnaba miyam gi thamoida nungnang ba phawre ngasi ma Impal East amasung West ki narcotic cell gi makhada lupa crore na khojing oiba heroin number 4 yauna nisa makal kyasu nek tuna phagatle nisa makal kyasu leptana phagatle sarkar gi akanba poktak matung in greater Impal manung da leiba nisa jonpham abadi sahapa mafam sing da leptana akanba drive sataduna phabagi thabak su chathare mamang da thoki drive mong da hauzik local yu yon pham sing da su akanba drive sataduna nisa yonba chahapa sing phabagi thabak su kanna sangthelle Handak ta ikui kuitana Impal West ki mayang Impal Police Station ki manung chanda leiba oinam sawmpung dagi mioi khara na mayang Impal de leiba kabui khul amada sungba local yu thakluba dagi mioi ni phu hiana laikanaba gi manung da mioi manga laikidre thodok aduda chenaba yu sungba imung amagi mioi ani so police custody da leire hauzik
to thodok aduda oinam sombagi mioina ju thakluba adugi sample tha dun yenglubada hu jawba posa khara thengnare haibagi wafam lagle makata na lamdam masi kabui khulda sungliba tongan tongan ba ju singi sample sing lawduna test tobada miyobena sinabada sokpa mithalun gi chang yaure haibagi wafam su lagle oirakliba phibam asida kabui khul sinda sungliba miyamna pamna thangnari ba ju asi kadai phoba ekhoigi haksang da sokningai oiban atragana oidaba haiba du yamna mamutana thijen badarkar oire aroibada content sing asigi mar oiba pau khara asiba pau damjariba Manipur Local News YouTube channel abadi Facebook page asidagi yengbiruba punamak pathaga chari channel asina domda kanarabadi subscribe tawbidriba singna subscribe tawbiram loinana like and share tawpasu kawbi kanu punamak po amuka hanna thaga chari